Chahi Humbutara Manga Hena Sri Govindaji Temple ki Thawal Tauduna Laklabi Amadi, Manipur State Kala Academy ki Fellow, Mangi Sijagi Yumda Chief Minister Yumnam Khemchan Chatuna, Haksangi Pibam Hankray. Hirama Sigamari Lenana, Chief Minister Yumnam Khemchan social media da Tagalakpa post aman hai. Imasi Mangi Sija Masagi Chahi Chamaga Subna Masurei. Laibak Tibadi Mahak Hokiba November Thada BP stroke Tokibadagi, Pamunda Yata Duna Lady. Mahak Manipur Theatre gi movement da Saruk Yarakhibi Ahanba Nupisingi Manungda Amane, Masigi Matakta Mahak Saknai Rabi Saisakpi Amasune, Mahak Kumjali Sing Amagajamapani Fugi, Matamdagi Kumjali Sing Aniga Taramapan Fauba, Sri Govindaji Temple gi Ras Lila Singda Saruk Yarakhi, Kongchat Adugi Sarukamoina, Mahaki Machanupi RK Amusana Masung, Machanupa RK Nimaigasu, Unabagi Tanja Fanke, RK Amusana Nupi gi football da Achoba Togdang Lauduna Lakibini Aduka, RK Nimaina retired IAS officer ni.